Pharmacy Oina Sandokpa School building ki ka amada drug Yollambagidamak thawdok ka mari lenena Kwakaitel Sangai Pro Mama Lekai da leiba Sinreal Ideal High School Lekai Meeyamna Lonsinkhre Thas ki hauki batang tara nepan gi midang pung tara matharum tarapa matamna Imphal district ki Kwakaitel Sangai Pro Mama Lekai da leiba Sinreal Ideal High School asigi building ki asan ba ka amada Blaze Diagnostic Collection Center su oiba pharmacy amadagi Singjami police na yamlaba drug fakibaga mari lenena ngasi Lekai Meeyamna school gi gate Lonsinkhre bani Lamdong Sakot Thauranglob Lamdong Maira Paibi amasung Bright Way Club BWC na lusingduna Meeyamna paikhatliba khongthang aduga mari lenena BWC gi advisor Ras Kaisamna phongdokibada tungi mirol oigadori ba mahirui singe mahi sangda Hangba Diagnostics Collection Center su oiba pharmacy asidagi police na yamna drug faribasi kanaga manaraga drug lalunba ki thabak sathakibano drug lalunba asida school management committee ki miyoi sing yaubra haibagi singnaba lei maramaduna drug laloliba sing asigi matangda school ki committee na Lekai Meeyamda asengba ama khangandri fawba school ki so longani Adam oinama hayang ayuk mahirui sing school karakpa nangnab amuk hanglaba matungda school suti thabaga amuk hana Lonsinkhre mamangda su school committee laidiba ase niyongi wangmadani haina Lekai amasung club na mifam kayarak pangthokna lawkiba warip sing committee amadi school gi principal da khangan basu laikhrabani haiki Haying ayug angangi school karaktriba matam akoi nungdang oiragasu unabagi matam pijagani aduna competent oiba children ideal school gi manung sidai sida pharmacy gi namada drug yolamibje kanana ayaba piraga tauhibano masi aikoina Lekai na hanjana Lekai na si thadana committee semam daide su aikoi de information pibira o haibana singba mayam ama chiga konana akoi de leijarabani adugi mathakta su sigumba pharmacy ama hangalaga drug yondana leirambasidi state ki oiba achauba amangba mani maram Hauraiba angang singchina satra singchina larik tamgaro mafam jida drug yolamadi angang singduda school jina kul chalariba mi singchina maram oiga drug yolabra haiba koi chingna khale aduna masigi sab chaba maram thinabagi damakta koi hojik minute mangagi manungda so se lonjan jaraba matungda haying school karakter baugi mamangda laknabagi koi matam pijare aduna responsibility lobangamba aduguma miyoina BWC club lamdong Lekai gi club sida lakpiraga children ideal gi any authority na lakpiraga koi ga wari sanana bagi matam do koi logjabani ngasi